Live hầu đấy, live hầu đấy, live hầu đấy, live hầu đấy, live hầu đấy chị. Cái số này được thầm được. Làm sạc cái sáng nào ra không đấy. Vậy là đâu cầm tôi sắp tiền phút cái gì đấy cay rồi phút cái gì cay rồi con thêm một sang gì này mi đi mang cái nào cay rồi cái gì cay rồi chắc cái sẵn nó ra làm gì vào xe anh chăng này lại bao rồi đó nghe cái mà thế gian nó là cái lại mình tộc sinh lệ ya tại vì nè phát âm tới lâu cái pi gì lại bao sinh lệ cái đúng gì gì còn có cái đúng gì có em cái mà thế gian nó là cái mà thế gian nó là cái em tên nó tao tí hiểu mi kun su lẽ bốc cái cay rồi này xí đi tay chả săn làm nữa sai yếu thua qua rồi bagi sa cái câu hay ta đấy sai yếu săn lại xoay mẹ mình cái mình thành ra nó ta hình được tí cái mình thành ra nó cái cái party xin đắp cái nó thôi đấy tất cả làm chọc khi bạn ta cái mình thành ra nó cái mà nó xịt đi quay hay đi nguồn cái tàu nên nó có xài dùng xe ta dừng cái khăn rồi vậy ta sử dụng cái mặt tuồng rồi siêu 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 toro ta ra đi bố bài bố ba qua cái mặt thô là hôm mai ta mặt thô là hôm last mặt thô cái đó mới dừng cái khăn vậy dừng cái đó nàn mới liền phụ ga phụ lên vậy ta mà tu mì lù vậy ta mà tu mì mới dừng cái anh mới xem vậy bây giờ đây em chứ cái miếng em thả ra này tí cái mà thiền giá này là nó hai bộ thì cái mà thiền giá này là cái mà wow ngang này tiền này ấy thân nó sùng ngang này cho ra là gì vậy em sinh đi khá hẳn đại ra bao lẽ sinh khá hay đại ra mình sai anh sum la ko da lambi da bazar sinh khá hẳn đại bao tôi lên bao khắp phở cầm tôi đó phan tôi lên mấy hình cả lâu ấy ta đi luôn đến udah pada đi luôn tôi mấy hình cả lâu ấy bukan nare đó Realnya kayak mesin sana ada mau hai bu am kom ngerti. Ada jangan nanti. Kayak mesin sana lagi mau wari kamu sarati. Masih deh. Tum gitu omne. Aduh mem black ngap tharam gina tharam mana dah. Black tharam tuh mem nungai rồi. Ini yang panggil pak hore. Semua kawan nungai wari kagak dum tau sih. Wari dum hong lo. Ayo wari makan tarak ya. Kami dan thasan naro. Kami thasan ada deh wa. Tum handal gue. Aduh ngarang di inson bagaimana tau tau live sih. Ngasi di inson tok tre. Ada ngong tarak kami nasi kagak tahu ada ngaji kagak lệ aduh nong tak tapi nak ngalak tuh siapa deh titik
ꯋꯥꯏ ꯑꯩꯁ ꯀꯩꯅꯣ ꯑꯩ ꯐꯣꯟꯒꯗꯤ ꯑꯣꯟꯊꯔꯛꯏꯗ ꯐꯣꯟꯒ ꯄꯥꯏꯕ ꯉꯝꯖꯜꯂꯛꯇ꯭ꯔꯦ ꯋꯥꯔꯨꯕꯩ ꯄꯨꯛꯀꯁꯦ ꯅꯥꯔꯦ ꯆꯥꯛ ꯇꯞꯇꯥꯏ ꯆꯥꯁꯟꯕꯅꯦ ꯉꯁꯤꯗꯤ ꯍꯜꯂꯛꯄꯒ ꯆꯦꯡꯒꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒ ꯇꯥꯔꯒꯗꯤ ꯆꯦꯡꯒꯨꯝ ꯁꯧꯕ ꯃꯇꯝꯅꯤꯗꯅ ꯆꯦꯡꯒꯨꯝ ꯐꯝꯄꯥꯛ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯈꯨꯕꯥꯛꯃꯨꯛ ꯄꯥꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯁꯥꯇꯤꯟ ꯃꯥꯟꯕꯗꯣ ꯑꯗꯨꯗꯨꯒ ꯑꯂꯨꯒ ꯉꯧꯊꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯜꯂꯦ ꯑꯗꯒꯤ ꯌꯨꯝꯊꯪꯅꯕꯗꯒꯤ ꯉꯥ ꯊꯣꯡꯕ ꯊꯤꯟꯖꯜꯂꯛꯑꯦ ꯉꯥ ꯊꯣꯡꯕꯗꯨꯒ ꯊꯤꯒꯥꯏꯕꯅꯦ ꯑꯁ ꯄꯨꯛꯀꯁꯦ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯅꯥꯏ ꯄꯨꯛꯀꯁꯦ ꯌꯥꯗ꯭ꯔꯦ ꯇꯛꯈꯥꯏꯔꯨꯕꯒꯤ ꯉꯁꯤꯗꯤ ꯋꯥꯏ ꯃꯌꯥꯝꯁꯦ ꯀꯩꯀꯩꯅꯣ ꯑꯝꯇ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯋꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯁꯥꯖꯤꯜꯂꯛꯇꯕ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯉꯥꯡꯍꯜꯂ ꯊꯝꯕ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯅꯠꯇꯕ ꯃꯣꯏ ꯆꯤꯡꯗꯁꯨ ꯏꯁꯤꯡ ꯆꯥꯎꯗꯕꯖꯥꯠꯂ ꯈꯪꯗꯦ ꯃꯣꯏ ꯀꯨꯀꯤ ꯃꯆꯥꯉꯩꯗꯣ ꯀꯨꯀꯤ ꯃꯆꯥꯁꯦ ꯈꯔ ꯊꯨꯝꯃꯒ ꯈꯔ ꯇꯥꯎꯊꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡ ꯅꯤꯈꯥꯏꯕꯤ ꯑꯗꯒꯤ ꯔꯤꯜꯁ ꯐꯖ ꯐꯖꯅ ꯅꯝꯃꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯍꯟꯗꯛꯇꯤ ꯑꯝ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯥꯜꯂꯦ ꯐꯦꯁꯕꯨꯛꯇ ꯈꯔ ꯎꯕ ꯈꯔ ꯋꯥꯠꯂꯦ ꯑꯁ ꯃꯃꯥꯡꯗꯤꯕ ꯑꯁ ꯎꯔꯒ ꯅꯤꯡ ꯅꯤꯛꯈꯥꯏ ꯃꯌꯥꯝꯁꯤꯗꯤꯕ ꯑꯁ ꯏ ꯆꯠꯄꯤꯅꯤ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯜꯂꯝꯃꯣ ꯁꯞꯁꯀ꯭ꯔꯥꯏꯕ ꯅꯝꯁꯤꯜꯂꯝꯃꯨꯀꯣ ꯂꯥꯏꯚ ꯈꯔ ꯆꯪꯉꯛꯑꯗꯤ ꯑꯅꯧꯕ ꯀꯩꯀꯩꯗꯣ ꯁꯤꯗꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅꯁꯨ ꯊꯥꯔꯣꯏꯕ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯊꯥꯔꯒ ꯁꯨꯝ ꯄꯣꯊꯥꯒꯦꯅ ꯈꯟꯕꯅꯦ ꯂꯥꯏꯐꯁꯦ ꯊꯥꯍꯧꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯑꯁ ꯑꯩꯁꯦ ꯅꯍꯥꯟꯒꯩ ꯂꯥꯏꯐ ꯊꯥꯔꯝꯃꯒ ꯑꯩꯁꯦ ꯂꯥꯏꯐ ꯊꯥꯔꯛꯇꯦ ꯑꯁ ꯑꯃꯨꯛ ꯁꯤꯈ꯭ꯔꯕ ꯖꯥꯠꯂꯒꯅ ꯍꯥꯏꯅꯈꯤꯗ꯭ꯔꯥ ꯂꯥꯏꯐ ꯊꯥꯖꯤꯜꯂꯛꯏꯅꯦ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯁꯛꯁꯦ ꯍꯅꯨꯁꯜꯂꯛꯑꯦꯗ ꯑꯩꯈꯣꯏꯁꯦ ꯅꯍꯥꯗꯤ ꯑꯣꯏꯕꯅꯦꯕꯀꯣ ꯆꯤꯔꯥꯏ ꯈꯔ ꯇꯥꯡꯕ ꯑꯗꯩꯀꯣ ꯀꯣꯛꯀꯁꯦ ꯈꯔ ꯇꯥꯡꯁꯤꯜꯂꯛꯄ ꯑꯗꯩꯗ ꯀꯣꯏꯒ ꯈꯥꯛꯆꯕꯅꯤ ꯃꯤꯅ ꯑꯉꯥꯡ ꯈꯤꯇꯪ ꯑꯉꯥꯡꯉꯩꯅꯒ ꯂꯩꯁꯥꯕꯤ ꯃꯆꯥꯅꯒ ꯑꯩꯈꯣꯏꯗꯗꯤ ꯀꯀꯥꯒ ꯀꯧꯁꯤꯜꯂꯛꯇꯦ ꯑꯗꯩ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪꯅ ꯀꯀꯥꯒ ꯀꯧꯁꯤꯜꯂꯦ ꯀꯩꯅꯣ ꯑꯍꯜ ꯑꯣꯏꯔꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯍꯟꯗꯤ ꯑꯣꯏꯗ꯭ꯔꯤꯗ ꯆꯍꯤ 30 ꯈꯔ ꯂꯥꯡꯈꯠꯂꯛꯇ ꯉꯥꯏꯔꯤꯕ ꯌꯥꯝꯅꯗꯤ ꯑꯍꯟꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯂꯤꯁꯨ ꯂꯤꯗ꯭ꯔꯤꯕꯀꯣ ꯆꯥꯡ ꯑꯃ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯀꯥꯒ ꯀꯧꯁꯤꯜꯂꯛꯄꯗ ꯁꯥꯎꯅꯤꯡꯕ ꯋꯥꯅꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯅꯨꯡꯃꯦꯟ ꯑꯝꯇ ꯊꯥꯖꯤꯜꯂꯛꯇꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯉꯔꯥꯡꯗꯤ ꯀꯃꯦꯟ ꯃꯌꯥꯝ ꯊꯥꯔꯛꯄꯅꯦ ꯋꯥꯔꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯗ ꯁꯤꯗꯤ ꯊꯥꯒꯠꯂꯛꯇꯦ ꯑꯁ ꯌꯥꯗ꯭ꯔꯦ ꯄꯨꯛꯀꯁꯦ ꯂꯦꯡ ꯌꯥꯔꯛ ꯉꯝꯗ꯭ꯔꯦ ꯇꯂꯞ ꯆꯥꯒꯦ ꯑꯗꯨꯗꯤ ꯃꯤ ꯀꯃꯦꯟꯁꯨ ꯄꯤꯁꯜꯂꯛꯇꯦ ꯀꯃꯦꯟ ꯄꯤꯔꯛꯄ ꯉꯥꯏꯕ ꯑꯩꯅ ꯇꯂꯞ ꯆꯥꯒꯦ ꯇꯂꯞ ꯑꯝꯇꯪ ꯆꯥꯊꯣꯛꯀꯦ ꯏꯆꯝ ꯆꯝꯅ ꯃꯌꯥꯝ ꯆꯥꯎ ꯌꯥꯗꯦ ꯇꯂꯞ ꯆꯥꯒꯦ ꯇꯂꯞꯁꯤꯒꯤ ꯂꯥꯏꯅꯥꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯕꯦꯔꯥꯅꯦꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯈꯤꯇꯪꯗꯤ ꯆꯠꯍꯟꯅꯤꯡꯗꯦ ꯀꯩꯅꯣ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯎꯔꯛꯄꯒ ꯏꯁꯤꯡ ꯈꯤꯇꯪ ꯊꯨꯝꯕꯒ ꯈꯣꯠꯄꯒ ꯃꯃꯜ ꯌꯥꯝ ꯌꯥꯝꯈꯠꯄꯒꯤ ꯁ꯭ꯇꯥꯏꯜ ꯇꯧꯋꯦꯕ ꯄꯣꯠ ꯆꯩꯁꯦ ꯈꯤꯇꯪ ꯂꯨꯄꯥ 5 ꯄꯤꯕꯁꯦ ꯇꯥꯡꯈꯠꯂꯛꯄꯤꯅꯦꯕ 13 ꯑꯃꯨꯛ ꯇꯧꯔꯛ ꯑꯗꯒꯤ 14 ꯑꯃꯨꯛ ꯇꯧꯔꯛ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠ ꯆꯩ ꯇꯥꯡꯕ ꯈꯣꯠꯄꯒꯤꯗꯤ ꯍꯩꯔꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯅ ꯈꯔ ꯂꯥꯡꯉꯤ ꯃꯈꯨꯝꯗ ꯑꯉꯥꯡ ꯈꯔ ꯂꯩꯔꯤ ꯑꯉꯥꯡꯉꯩ ꯆꯥꯛ ꯆꯥꯔꯤ ꯀꯩ ꯌꯥꯎꯔꯝꯕ ꯈꯨꯗꯩ ꯍꯥꯏꯔꯣ ꯑꯣ ꯃꯥꯁꯦ ꯀꯥꯗ ꯃꯌꯥꯏꯗ ꯂꯩꯌꯦꯕ ꯃꯥꯏ ꯑꯉꯥꯡ ꯃꯆꯥ ꯌꯦꯡꯉꯨ ꯑꯉꯥꯡ ꯃꯆꯥ ꯂꯩꯕꯗꯨꯗ ꯀꯅꯥꯅꯣ ꯑꯉꯥꯡ ꯃꯆꯥꯔꯣ ꯉꯁꯥꯏ ꯌꯦꯡꯉꯨ ꯕꯕꯥꯅ
What are you doing? Jala kapa talab saba. Ini kan talab saba. Wah, tapi tahu dia kok talab saba ini tahu itu ini tahu sih. Itu talab saba Manipur talab ini kan Manipur kamu talab T4 talab Manipur का tobacco. आप लोग क्या खा रहे हैं? जला कपा jakapa kapa mayam je kamen gam bi isalakta ba ngasi de kaino kai ta bang de lo hayeng dei di video sem gi enta obne thabak se silani thawang pham den lairani thawang pham de laiga video ina sem ba ya ba yang age ko video ina to de ne video ina ka sem ma age sem bu phang da ba theng theng hala ko ye aduna video sem bu phang da mina mem ya tare tum lai ban thado ko ni da mem na 좀 사건 말건 이제 좀 이점점 나이디 삼속 접어 봐 뭐가 좀 나온 거 와이 좀 사나 고플 좀 빠마 누나 라이프 타 거네다 라이프 라이게 데 라이프 타네 그냥 그냥 와이 참 왔다 또 좀 내유도 나이제요 그러면 뭐좀 tin 보이는 거 레이드나 페이스북 온라인에 좀 tin 어떤 럼럼데 요원에도 좀 개ጠ래 뭐 보이지 또 ꯑꯩꯒꯤ ꯂꯩꯀꯥꯏ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯊꯝꯕꯗꯨ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄ ꯌꯥꯏ ꯂꯩꯀꯥꯏ ꯂꯝ ꯀꯩꯗꯧꯔꯒ ꯍꯥꯏꯗꯣꯛꯅꯁꯤ ꯑꯩꯅ ꯀꯣꯏꯔꯛꯄꯗꯨꯁꯨ ꯅꯣꯏꯗ ꯆꯪꯉꯛꯀꯅꯤ ꯅꯣꯏꯅ ꯀꯣꯏꯔꯛꯄꯗꯨꯁꯨ ꯑꯩꯒꯤꯗ ꯆꯪꯉꯛꯀꯗꯣꯏꯅꯦ ꯑꯗꯨꯅꯤꯗ ꯃꯔꯨꯞ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯦ ꯃꯥꯏ ꯃꯔꯨꯞꯁꯦ ꯊꯝꯕ ꯐꯩꯌꯦꯕ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯛꯇꯪ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯔꯥꯞꯄ ꯖꯒꯥꯁꯨ ꯊꯝꯅꯁꯤ ꯁꯤꯅꯦꯗ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯦ ꯑꯩꯅꯦ ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯑꯩꯅ ꯂꯥꯏꯞ ꯊꯥꯒꯠꯂꯛꯄꯅꯤꯗ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯕꯣꯔꯤꯡ ꯆꯨꯕꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯑꯝꯇ ꯊꯥꯔꯛꯇꯦ ꯉꯁꯤꯗꯤ ꯀꯃꯦꯟ ꯑꯝꯇ ꯄꯤꯁꯜꯂꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯃꯦꯟ ꯈꯔ ꯄꯤꯁꯜꯂꯛꯄꯗꯤ ꯐꯕꯅꯤꯀꯣ ꯃꯌꯥꯝꯀꯣ ꯑꯩ ꯋꯥꯕꯣ ꯀꯃꯦꯟ ꯈꯔ ꯄꯤꯁꯜꯂꯛꯄꯗꯤ ꯐꯕꯅꯤ ꯀꯃꯦꯟ ꯄꯤꯁꯜꯂꯛꯇꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯞ ꯊꯥꯔ ꯏꯊꯟꯗ ꯁꯣꯔ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯥꯟꯗ ꯀꯃꯦꯟ ꯈꯔꯗꯤ ꯄꯤꯁꯜꯂꯛꯑꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯁꯨ ꯀꯣꯏꯁꯤ ꯅꯥꯏ ꯉꯁꯤꯗꯤ ꯇꯞꯇꯥꯏ ꯆꯥꯁꯜꯂꯕꯅꯤꯅ ꯆꯝꯐꯨꯠ ꯇꯦꯡꯀꯣꯠ ꯑꯃꯁꯨ ꯊꯛꯆꯟꯕꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝ ꯍꯣꯏꯌꯦꯕꯀꯣ ꯇ꯭ꯔꯤꯄꯥꯟꯅ ꯀꯨꯞꯄꯤꯅꯦꯕ ꯇ꯭ꯔꯤꯄꯥꯟꯅ ꯀꯨꯞꯄꯦ ꯑꯗꯣ ꯃꯣꯏ ꯉꯁꯤꯒꯤ ꯖꯤꯡꯒ ꯀꯩꯀꯩ ꯌꯦꯟꯕ ꯈꯣꯠꯄ ꯖꯤꯡꯒ ꯉꯁꯥꯏ ꯗꯤꯞꯀꯥ ꯉꯁꯥꯏ ꯖꯤꯡꯒ ꯌꯦꯜꯂꯛꯏꯔꯥ ꯖꯤꯡꯒ ꯕꯥꯟ ꯀꯌꯥ ꯖꯤꯡꯒ ꯕꯥꯟ ꯖꯤꯡꯒ ꯕꯥꯠ 2 ꯊꯨꯡꯉꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯨꯞꯄꯛꯑꯅꯤ ꯖꯤꯡꯒ ꯌꯨꯝꯒꯤ ꯑꯃꯨꯛ ꯀꯨꯞꯊꯔꯛꯑꯅꯤ ꯃꯤꯒꯤꯗ ꯀꯨꯞꯄ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯩ ꯀꯩꯁꯨ ꯀꯨꯞꯇꯕꯅꯤ ꯖꯤꯡꯒ ꯀꯨꯞꯄ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯒꯤ ꯊꯕꯛ ꯑꯔꯥꯞꯄꯗ ꯆꯠꯊꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯁꯦ ꯁꯨꯗꯕꯗꯤ ꯌꯥꯗꯦ ꯅꯣꯝꯗꯕꯗꯤ ꯌꯥꯗꯦ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯇꯥꯟꯃꯟꯗꯅ ꯄꯩꯁꯥꯉꯩꯁꯦ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦꯕ ꯄꯩꯁꯥꯁꯦ ꯆꯦꯟꯈꯤꯕ ꯍꯥꯏꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯅ ꯐꯩ ꯄꯩꯁꯥ ꯐꯪꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯐꯩ ꯄꯩꯁꯥ ꯇꯥꯟꯒꯦꯅ ꯈꯜꯂꯕꯀꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯇꯥꯟꯕꯗꯅ ꯆꯦꯟꯒꯤꯕ ꯃꯊꯨꯟ ꯉꯥꯛꯇ ꯆꯦꯜꯂꯦꯕ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝꯀꯣ ꯐꯠꯇꯦ ꯁꯤꯗꯗꯤ ꯁꯨꯔ ꯅꯣꯝꯃꯒ ꯄꯩꯁꯥ ꯊꯣꯛꯅꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅꯕ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯊꯣꯛꯅꯕꯅ ꯍꯥꯏꯕꯅ ꯐꯩꯌꯦꯕ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯕꯗꯨ ꯄꯩꯁꯥꯁꯨ ꯁꯣꯏ ꯂꯩꯔꯝꯃꯦꯕ ꯄꯩꯁꯥ ꯇꯥꯟꯒꯦꯗꯨ ꯄꯩꯁꯥꯗꯨ ꯑꯩꯈꯣꯏꯅ ꯇꯥꯟꯕꯅꯤꯅ ꯄꯩꯁꯥꯗꯨ ꯆꯦꯟꯈꯤꯕ ꯋꯥꯅꯤꯗ ꯃꯊꯨꯟ ꯉꯥꯛꯇ ꯆꯦꯟꯈꯤꯕ ꯋꯥꯅꯤꯗ ꯑꯗꯨꯅ ꯋꯥꯏ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯄꯩꯁꯥ ꯇꯥꯟꯕ ꯋꯥꯏ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯒꯦꯅ ꯆꯠꯂꯗꯤ ꯄꯩꯁꯥꯁꯤꯅ ꯆꯦꯟꯈꯤꯕ ꯑꯩꯈꯣꯏꯅ ꯇꯥꯜꯂꯕꯅꯤꯅ ꯄꯩꯁꯥꯗꯨ ꯆꯦꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯗ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯨꯅꯨ ꯀꯣ ꯑꯗꯨ ꯁꯛꯇꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯈꯔ ꯊꯣꯛꯅꯕ ꯄꯩꯁꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯝꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯦ ꯁꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒ ꯍꯥꯏꯁꯦ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯆꯦꯟꯈꯤꯕ ꯀꯥꯟꯗ ꯁꯤꯅꯤꯗ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝꯁꯦ ꯕꯣꯔꯤꯡ ꯆꯨꯕ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯕ ꯀꯧꯗꯣ ꯀꯩꯅꯣ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯟꯕꯅ ꯐꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤꯗꯤ
ꯃꯌꯥꯝꯁꯦ ꯕꯣꯔꯤꯡꯁꯨ ꯃꯥꯜꯂꯦ ꯀꯥꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯀꯩꯅꯣ ꯇꯧꯁꯦ ꯃꯄꯥꯟ ꯅꯤꯄꯥꯟ ꯈꯔ ꯊꯣꯛꯑꯒ ꯂꯥꯏꯔꯤꯛ ꯊꯥꯔꯛꯄꯅ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯄꯥꯟ ꯊꯣꯛꯑꯒ ꯑꯣꯏꯅ ꯅꯩꯊꯔꯛꯀꯦ ꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯕ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯔꯛꯇꯦꯕ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯈꯔꯗꯤ ꯋꯥꯔꯦ ꯄꯣꯊꯥꯔꯛꯑꯒꯦ ꯑꯗꯣ ꯄꯨꯡꯈꯥꯏ ꯑꯃ ꯊꯥꯒꯦ ꯈꯟꯕꯅꯤ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯐꯥꯗ꯭ꯔꯦ ꯃꯤꯅꯤꯠ 35 ꯇꯔꯥꯃꯥꯊꯣꯏ ꯇꯔꯥꯇꯔꯨꯛ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯃꯦꯟꯁꯨ ꯑꯝꯇ ꯄꯤꯁꯜꯂꯛꯇꯦ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯪꯗꯦ ꯋꯥꯔꯧꯕ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯍꯌꯦꯡ ꯅꯩꯊꯔꯛꯑꯒꯦ ꯀꯃꯦꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯊꯔꯛꯑꯒꯦ ꯍꯌꯦꯡꯗꯤ ꯀꯃꯦꯟ ꯑꯅꯩꯕꯤꯒꯤ ꯈꯟꯅꯒꯗꯕ ꯈꯔ ꯂꯩ ꯃꯤꯒ ꯈꯟꯅꯊꯔꯛꯑꯒꯦ ꯊꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ